Nauna huziki Jitendra gi makhong ji paira khurumeba ai dum cha hoi ima hoi da wam ta haizagena ai police station da ai amwan puhan biraga no dum cha ngase no dum cha no hi tarai khani na kawani na hi tarai khani na ai police station da puhan biraga no ai kuchla me Jitendra na katalle ai kuch la nana ima yan ta kanbiyo num sa yan ta kanbiyo na mana lawe imung da mana changa ge na taw basida amta changsa ge na pimana ta ba Jitendra sina ya ngasi uhanjariba video asi handak yamna nungaitaba thaudo ama miyamna unariba nanaugi laikidabagi matangda batau karamna laikidabano amadi mara laiba SI Jitendrana nanauna hingningi matamda kari karamba thawngsing satharambage habagi asumba wari edo imung manungdagi khaminasi habagi wakhalonda miyamda uhanjabani ngasigi video sina praja mayam khaminara kanda asumba tamak ekoi lepminarasi habagi wakhalonda amadi laikidraba nanaugi imung manunggi awabadasu senela sinasu saruk yajabaga loinana asumba atuba matamda puthokpiduna mara laibasing atubada serak pibiyu haibagi wakalonda miyamda ngasigi video asi amatoina khaminarasi haduna uhanjabani amuktan todo sigi maramda miyamna ning sangnamtang taminaduna khaminasi amadi asumbugi tamak ekoi amatoina lepminarasi aise mapanda lei adagidi masina thokhraba matungda masi konthongda phijam setpa anina wari sanabagi mongda akhoi masi thabak suba minina akhoi wari sanabase khudi kasu lana khangi balaite mina mana phijam setpasida ani sina ama mu la akanda gari civil gi gari ama misangbi car ama thousand akanda mamai lerega amu handokra kanda na nausidagi nupa mana makhona kumdaraga phone munle aduga gari da langkhat khre sumai tawdana haidana lekai gi sannupi mana ingonda phone tawraga khudaktu da haibirakpa matamda haina aina question selaga ise nang kadai da lege sumai tawi kholena naudo sumai tawdana phijam setpana gari da langkhat khre phone sum laga ina haiba matamsida aina ise na hai o aisu maga saminagadabani thaba masakadabani ai ise he kombirese aduga man ai maga thaba masatke tawbani ne na hai adeduda masina pa tannarakanda mana sappa matamsida activa tongba thaugadabagi tayari da leramba nupa mana mana kanano isana na police kanano na ai ise sina lawba matamsida mana SI Jitendra na lusing batimne impangi PS law aina haidam makanda gari si thaughre matung minute tara pungkham leidakanda ai sana naugi gari ship ama silver color gi machu lairembi nakanda mutum lekai gi lairembi nakanda khamdana leibasisu mana pukhat khre impan PS law haiba matung dagi akhoi si tanna impan PS ta khoise pung tara ge dai de yozare pung tara ge dai de yozaba matam da khoina akhoisi esmai tawdana kanano kaino hangakpa de esmai tawdana Jitendra hai khodi khangjade aduna smai tawdana nanaudo phijam setlaga pharaga puhre aduna akhoi adu unajage lakpane na akhoi thangatsare moida moi akhoi da hanga iba police singduda adudi thirakhi ge haira kanda mase lakti haire pung tara dagi na pung amam makhai phawbada infant face da khoisi leizare lairaba matungda Jitendra lae man hai noi pesakya pure pesayawdana kadobulaino sayawbra pesakya pure hai matamda koina kai matangi werabano kamaina tawbano kamaina tawrakanda pesa se kai matangi no khoi khangjage lakpane pesa putragadi takalaite adudi nanaum to unajage kamai tawbano umta hange habada mana unabagi ayabase pakpide kona nanau se lokaplamdagi puthore aduga nanau sida nanau kamai tawbano na hangbaga
ima pesa khara lang mari manga saroina haido lang mari manga do ima namta kaino tawbiona mem SI Jitendra na lupa lang manga no arrange tawga puro pung hongbong manung daina takpirak pa SI Jitendra na fasta haibani adu SI Jitendra ga hana unaraba matung sida mana lang manga puro na sa thadoi pisa purak tradi haibe matam sida akhoi naw amta unajage na akhoi na mu haijarak pa matam da naw se puthorak pane pungkhai muki matung da puthorakanda naw ga khoi ga wari sanande unahande adu unahanda ba matam duda wari se ima pesa khara thiraga pala manga ma pubiro aduga haibaga chango na ma se dum tansan gre makhata na khoi wari sana phangdre Jitendra da khoina pung manga da laksage na haire haiba matam sida mana haire pungum dala ona la manga puraga ada khoina yaraga di khoi pung manga da laksage na haire adagi di phare na haire maga khoi si yum dala e khoi si leizaba sana mache dagi di paisa aigi kubo ramamba phulona che mana lisingang khei bire adumai thau khotana akhoi zelupa lagani sagasare adagi di sana macha pisa khara puraga sina hemba khasa pasa oinaba sorok ta thokibada sorok masinda sana thamba myam leibanina purase na taunari ngai serek sida akhoi si ai thoksare aina mang tharaga ai thogle aba matam sida police gari mala akanda dress set pa ama Jitendra aduga dress set pada SI ma constable ani oigani constable ni na khanje akhoi munnasu khanjade adu constable oigani na khalle sange akhoi ji wari sanadana SI duga aiga wari nuwana sanaraga kamai tobunu khotpano ise na hai ene man hai ise aisu khangde aise sumai tawdana sie suraga lerambadagi port khara recovery tawrisula ona isi lakmina bani ai akupadi engoda knowledge leizadrena uniform set pa angang sida aina hangba matam dane Jitendra di khoina ngang badasu pura boss ni wa matang wari mata sana bayade aduga aina dress set pa angang sida tab lawn smaina kola kanda nang isi masa khangdrben isi khange aisu si huyum laina khali ninga side gena law na ibani smaina samina akan sida aina kai matang gino khona ngod isi posi khangdi recovery tawminaru sena aise si suram badagi akhoi se lakmina bani na hayeba aina o hayeba sang aga akhoi ka nanaugi ka sida khudi ka suyam leizadeba ko khoi nanaugi ka se adagi ka sida sang akan sida nanauna Jitendra yumnak sidi khoi khangdreba ko Jitendra sina adudi pesa putro sana putro kadai nang sai sana mayam le dai nang muji sana putro kadai no sana le se ena imung de injan greba imung de injan gra kan sida akoina amtanga bigo sa kamai tobno khoda sum tang khangan biu ado sa hoina haibu so khoi langjare ado na khoina haiba wa noi kana no kai oiri en ai samak ta hai ai husband da su ai hazabena sa ai wang ka ta haijage na ai puro besina haiba matamda nang kana no kari oiri kaina hai dagidi aina sir ay mandom sa ane marik chuma da khangan biyo pumna magsegi rikse ay lawzage na ay hayaba SI uziki Jitendra sida mana amate ade imung da nanaw pusangre upu hangre adagidi nang asai sanayam le hoy dai na sana kauta puthoe ole nang sanayam le hoy dai na haire adagidi nanaw na magi nupi sida imong nupi sida nanaw nangi lay masado su piruona mai nupi se mana yam nusina nanaw ina musu kozeyeba nanaw nangi sana masam salab nanaw yaro kholo na magi family gi oiba mazu khangdabani na aidi kamta khangde khote do hai so hai dana ina haira kan sida dumaina matay manaw singang na rage thopani da nanaw aina haradi pir oba ina har kanda sana se macha singse akoina supaide thamunabagi aduga adumaina kaino tawrakan sida nanaw sina amu puthoreba nanaw sina akhoi lepi baka sida akhoi se moin mana pusali baka sida akhoi amta sangan gideba mana de puthorakan da nanaw na ima nu pe samta lang bidra hai dakalite law na mana singe nanaw na huziki Jitendra gi makhong ji paira kurumeba ai idum sa ho ima ho da wan ta haijagena ai police station da ai amwan puhan biraga no idum sa na se da idum sa na hitawai khani na kawali na hitawai khani na ai police station da puhan biraga no ai kuchla me Jitendra na katalle
ꯑꯩꯒꯤ ꯈꯨꯠꯁꯦ ꯂꯥꯎ ꯅꯅꯥꯎꯅ ꯏꯃꯥ ꯑꯝꯇ ꯀꯟꯕꯤꯌꯣ ꯏꯅꯝꯆꯥ ꯑꯝꯇ ꯀꯟꯕꯤꯌꯣꯅ ꯃꯥꯅ ꯂꯥꯎꯋꯦ ꯏꯃꯨꯡꯗ ꯃꯥꯅ ꯆꯪꯉꯒꯦꯅ ꯇꯧꯕꯁꯤꯗ ꯑꯃꯨꯛꯇ ꯆꯪꯖꯒꯦ ꯑꯩ ꯅꯨꯄꯤ ꯃꯅꯥꯛꯇ ꯍꯥꯏꯕꯗ ꯖꯤꯇꯦꯟꯗ꯭ꯔꯁꯤꯅ ꯌꯥꯗꯦ ꯑꯦꯁꯥꯏ ꯑꯉꯥꯡꯁꯤꯅ ꯁꯥꯔ ꯋꯥꯔꯤ ꯑꯝꯇꯪꯗꯤ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥ ꯄꯤꯕꯤꯌꯣꯅ ꯑꯦꯁꯥꯏ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄꯁꯤꯅ ꯍꯥꯏ ꯑꯩꯒꯤ ꯅꯅꯥꯎꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯍꯦꯛ ꯊꯪꯅꯕ ꯃꯟꯖꯨꯅ ꯑꯃ ꯂꯩ ꯃꯟꯖꯨꯁꯤꯅ ꯑꯃꯨꯛꯇꯗꯤ ꯆꯪꯍꯟꯕꯤꯌꯨ ꯍꯥꯏ ꯀꯥꯟꯗ ꯃꯈꯧꯔꯤ ꯄꯥꯏꯔꯒ ꯖꯤꯇꯦꯟꯗ꯭ꯔꯅ ꯏꯁꯇꯤꯌꯥꯔꯗ ꯏꯜꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛ ꯂꯩꯕꯥꯛ ꯂꯩꯃꯁꯦ ꯁꯤꯁꯨ इंथुए माना पुसल्लकांसिदा माना इमुंगसिदा चंगकांसिदा माना ननाउगा चमिनरे आइना मतुंगदा लेपि संगकनो आइंगोंदा एसाइसिना आइगी तुंगदा लेपि ननाउसे इमुंगदा चंगे माइ मतुइ मनाक्सिदा मतुसे सुमनगी था नुमित कुंथ्रानि कुंथ्रा माथोइनि मंगाइ माना सुरकमबदा मा साउरिबदगी मवाददि मा ngangi ado danaw aina ki pasado ai thiraga pigena hai ai thiraga pige danaw ki pasado ahamedadi ma sauraga kara kumme ko akon bagi sidadi mana danaw aina ki pasado thiraga pirage nangang masa si pamaga hai nanaw magi nupi sina phamung da phamdara kansida nanaw se mai manakta phame aigi san paramam nanaw se mapan thongjim pan sida na moi loi lei aina SI gi jitendrogi matung da lepi ai adagidi aigi tungdana SI uniform set pas lepi adagidi nanaw se kamaina tawbanu haibado aisi udre ba jitendra numbanina jitendra numme akhoi kanta ma kanu tawhande ba aisa haigatlaga tholakpane ba mu changsalakpane ba nanaw siga non tawre na thongjin da lepi ba masan nupi sina nanaw se phamna sumai sum tawbajin thongjin da lepi ba isa nupi sina urak pa jane ba urak pa sidagidi danaw na changsalakpane ba ma si thoga akhoi jin thoga da naw ko dore kan sina naw sumai na phamda padra launa अखोइना पुंग तरा अदाइदा चप्पदा ब्लेंगता अखोइना चसबा मतम मा उनरे पुंग अमा मखाइगी मतुंगदा मा उनबसिदा आइगी इसेदा सिगी चेसिदा सोइता वना तोहनबने माना एंड्रोना SI उठारे इंट्रोग्रेशन तौरी मार मी कना यावी कमाई तौरी विजुअल कना तौरी बोलो दो आगु बद खंगनी यारो मगदी कनामतर स्पिरिट ऑफ रोय थागनी मोय फैमिली जिला में उनरे मैंने एक्सपीरियंस तौरे मोय जीवन में देखि जो बोदी दो वो फॉलो और एडवाइस में याद रखना SI उठारे मखता Ay,